ngasi phong ki ba tongan ma si phong sing de gi maru oi ba I pauk sang khonga charakana Manipur top channel gi meke di gi ma'am da share tawzagi ahan bada SOP thugai duna yongsak yolamba mini pan pharaba matung fine thian khre City Police Station gi team amana police station asina koliba mafam sing ngasi ayu angan bada unauthorized oina COVID-19 gi SOP sing thugai duna yongsak yolamba mini pan gari gi konana pharaba matungda Duty Magistrate Impal West puthok tuna fine thialaba matungda amuk hana tawduna ba warning piraba matung thadokre haidi police tagi phangba pawda pharaba miyoi sing adudagi mi amamamda lupa changwa gi fine amasum gari amamam gi lupa yankai fine oina thialaba matungda thadokibani SOP thugai duna Tata Magic ani Maruti Ben Mari Ecopen amamasum Maruti car amada mashing yamlaba yongsak sing hap unauthorized oina lambi nakal yongsak sing yolambani haidena su pawmana makhatana phungdorokli atopa pawmana Umarna lale hairagli thasigi taraga mathoida kaksing district ki sora khungang da pangthokhiba dharma gi oiba thoram amasum drug mari leinaba thoram amada kairang Muslim anti drug committee amasum kairang maitai maira paibi ima ibel isil inaw singbu pallaga nisagi pot chijinabagi mawong da phungdokhibadu isana miyamda thamningkibu wafamdu onana wai watada soikhibani lan khre haina ngasi kairang awang laikai da pangthokhiba pawgi mifam amada laikai asigi Maulubi Umar Fungdokre Tasingbadi anti drug committee amasum maira paibi ani na maikai asomda drug thingabigi ihauda asawa thodang lawbi haigadabani haina phungdorakli drug yonba singdagi kaira Muslim gi anti drug joint committee na tax lawi sanjat thumja tawi sel sabani haina mahakna numitu da phungdokhibadu soikhibani asigumba aranba amata anti drug committee na satakhiba laite loinana kairang maitai gi maira paibi imaivel singna lamdam sida drug thingnaba paikhalakliba afaba thorang singda umarna su angamba thakta support tawnana bu khotnagani haidi pawgi mifam aduda umarna makhata na hai thamoi sengna nisa thingnaba hotnariba organization maru oina kairang maitai isilinaw sing club amasum anti drug committee gi thaburoi singbu ikai khumnabu usari ngasi kairang maitai isilinaw sing mari leinaba committee amadi club ki thaburoi singa phaminaduna wakhal tamina khiba amasum nungsi chanana matam punamakta laiminanaba pauktak kya pirambaga loinana matungna siguma soiba lehendanaba takpirambaги damak mahakna thakatpa phungdokri haina su paw sina makhatana su phungdoknarakhi atopa pawmana huranba phaw hairiba lenga ki thawong miyamna sukya yaroi AISF huranba masado huranba phaw hairiba lenga asigi thawong miyamna sukya yaba ngamloi haina All India Student Federation AISF ki secretary N Revidasna Thadorokpa Sirol amana hairi Sirol asina hai handakta Manipur Legislative Assembly da wahang pang tauduna Council of Higher Secondary Education niyam sumdana huran lanada miyoi nifugumapan capacity laukshilambagi wahang da anauba Minister Rajena Vigilance da thijilhalagani haiduna makhau pongna makhom pikhi Vigilance na thijin bawkhre adubu thijilingai serakta ngasi amuhana miyoi kunga mathoi lauragani hairakpus angakpa amani Council asina haunana semdoktuna transparent oiba corrupted ohendaba education ki lamdam amadi administrative ta niyam sumna thabak tawgadaba misak sing khanduna magul leba council ama ohelaga thabak hawhalamlabadi education minister bu thagat naramgadabani adubu handaki thabak khutau asidi pura khenare hanglap hangjinduna anaupa council ama khutakta semkhre semliba council aduda corruption da senariba khwaidagi kingpin oidiba tam kya phamkonduna laklaba hojiksu chairman oina Mohindro adumak phampuhali masamaki masano pabu thabak hapsilaba aduga atopana corruption case kyara senaraklaba misak asibu karamna anauba minister na khangalakdibano hangningi huranba masaduda huranbadu phaw hairiba lenga asigi thawong asi miyamna sugya yaba ngamloi hairiba pawmasu phonakhi atopa pawamadana selection process ta ayat apan pibigano Manipur University na tunga department sing da sok English singaniga kundagina kunga mathoi session gi pre PhD program gi provisional registration tawna puthokiba order amadi masigi candidate sing merit ta khanbagi thabakana satharingai seraksida kanagumba kharana ayat pa mari apanba pibi thabak sathari besi tawidana ba apunba irei paki mahairoi sinpanglup aims ta serol amada mari leina basingna appeal tawrakli serol sina makha taraduna MIT Medical Science RIMS yauna department taragamapanna qualifying
entrance test amadi baiba bosi tawduna candidate sing merit ta khanbagi thabak sathari hairi Manipur University ki maru oiba department ama oiriba political science department gi oina qualifying entrance test February 18 English sing ani ga 19 da pangthoktuna mai paklaba candidate sing lagliba March 10 ga manga English sing ani ga 19 digi hauraga baiba bosi hauraga ni haina March mari English sing ani ga 19 da khangan ki blaikre High Department asina candidate sing merit khanbagi thabak kanna satharingai sailaksida application form thajin badagi hauraga D Manipur University Doctor of Philosophy PhD Ordinance 2019 apiriba kanglon sing ngak tabamadi kuiti loiduna baiba bosi matam leplaba phawbada tongan miyoi sing administration lairiba sing amadi masak naiba miyoi sing lana yoeba interest ingna sathariba election process asida ayet pamadi apan bakya pibigi paw lairiba si mahairoi khunai gi oina yamna lebak thibani loidana lagliba March 10 ga manga dagi horaga pangthokadaba baiba bosi asida niyam sumna amadi merit yenglaga selection process asi sathagani haibigi thajabasu aims na aroibada department asida thamlakli haina su paw sina makatana phongdorakli Loshilakpoina topa pawa mana Sri Lanka da burqa system muthat kadauri Islamic school sing thingjala kadauri Musulman nupi sing na makhoi gi dharma gi satnabi ama oina sijinariba burqa system asi Sri Lanka government na muthat lagani aduga leiba aduda lairiba Islamic school lising amarum henbana thingjilagani haina laukthokre Leiba aduda lairiba masing yamjadaba Muslim community gi mathakta piba akanba saitheng oiragadaba wafam adu Sri Lanka ge Minister for Public Security Sharat Wirsakerana phongdokhibani Leiba aduge National Security gi miyengda Muslim nupi singna burqa 60 makhada mamai gi saruk mapung phana kupsilaga leibigi satnabi asi mapung phana thingnaba hotnabada Sri Lanka cabinet ki ayaba launabagi damak mahak na ngarang irai numita sirol ama pisinkre haina pawgi mifam amada phongdokhi mangna makhata na haikibida Sri Lanka da ngalingai matam singna Muslim nupi amadi nauribi nupi masa singna burqa sijinaduna satpagi thawong amata uramde haukiba sai kara sida burqa sijinabagi sang asuki mati hengalagdibasi Musulman singna dharma gi mingda satharakpa extremist ni haina lawi maramasina government na burqa 60 mapung phana muthanaba akan mathabak paikhatli haiki Buddhism satpa miyoi singna masing yana lairiba lebak aduda Musulman nupi singna burqa sijinabagi thawong asi kumja English singani gi taraga mapanda Islamic militant singna Sri Lanka da leiba church amasum hotel kaya da bom pokai handuna miyoi sanigi yankhai gi mathakta hatkiba thawdo adugi matungdasu matam kharagi oina athingba thamlurabani Madugi matungda hana defense secretary oiramba leiba adugi Gautabaya Rajapaksana Sri Lanka gi awang da sai kya gi mamang gi leirakiba insurgency gi irang takhai duna pungmang manghan khraba matungna Sri Lanka da administration ga mari lenaba thabak thawong amata satahalloi haina wasakraba matungna mahakpu leiba adugi president oina khankhibani Wirsakerana makhatana phongdokhibada Sri Lanka ge National Education Policy gi guidelines indana leiba aduda leiriba Islamic school lamasu madrasa lising amarom henba adusu mapung phana thingjinanaba government gi thawrang leire haidena supausna makhatana phongdorakhi